ꯂꯝꯗꯝꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯄꯨꯔꯛꯅꯕ ꯃꯥꯏꯀꯩꯗ ꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯀꯦꯖꯦꯠꯁꯤꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯨꯏꯕꯣꯡꯗ ꯂꯩꯕ KICꯒꯤ ꯍꯣꯜꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯆꯔꯆ ꯐꯣꯔꯝ, ꯐꯤꯂꯥꯟꯊ꯭ꯔꯣꯄꯤꯛ ꯒ꯭ꯔꯨꯞꯁꯤꯡ, MLA ꯑꯃꯁꯨꯡ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯌꯥꯎꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯒꯤ ꯁ꯭ꯄꯤꯔꯤꯠꯇ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯗ ꯁꯥꯟꯇꯤ, ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯁꯨꯡ ꯃꯆꯤꯟ-ꯃꯅꯥꯎ ꯑꯣꯏꯅ ꯂꯩꯃꯤꯟꯅꯅꯕ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨꯅꯤꯇꯤ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯅ ꯊꯕꯛ ꯇꯧꯕꯒꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯃꯇꯝ ꯑꯁꯤꯗ ꯁꯥꯟꯇꯤ, ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯂꯣꯏꯅꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯤꯗꯔꯁꯤꯡ, ꯆꯔꯆ ꯑꯃꯁꯨꯡ ꯗꯥꯏꯇ ꯂꯩꯕ ꯁꯤꯇꯤꯖꯟꯁꯤꯡ ꯄꯨꯟꯅ ꯊꯣꯛꯂꯛꯇꯨꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯗꯅꯕ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯑꯄꯤꯜ ꯇꯧꯈꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯔꯤꯕ ꯃꯈꯩ ꯄꯨꯛꯅꯤꯡ ꯐꯥꯗꯅ ꯊꯕꯛ ꯇꯧꯅꯕ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅꯕ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯅꯕ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯍ꯭ꯌꯨꯃꯦꯅꯤꯇꯤ, ꯖꯁꯇꯤꯁ ꯑꯃꯁꯨꯡ ꯁꯥꯟꯇꯤꯒꯤ ꯏꯟꯇꯔꯦꯁꯇ ꯃꯔꯤ ꯂꯩꯅꯕ ꯑꯃꯁꯨꯡ ꯗꯥꯏꯇ ꯂꯩꯕ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯍꯣꯁꯇꯦꯖꯁꯤꯡ ꯑꯗꯨ ꯍꯤꯡꯅ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯑꯣꯊꯣꯔꯤꯇꯤꯗ ꯈꯨꯠꯁꯤꯟꯅꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯒꯤ ꯁꯦꯐꯇꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯍꯟꯅꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯔꯛꯇ ꯁꯥꯟꯇꯤ, ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯀꯟꯐꯤꯗꯦꯟꯁ ꯍꯟꯖꯤꯜꯍꯟꯅꯕ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯑꯃꯁꯨꯡ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯗꯥꯏꯂꯣꯒ ꯆꯠꯊꯕ, ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯅ ꯂꯩꯔꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯃꯁꯨꯡ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ, ꯃꯇꯦꯡ ꯄꯤꯅꯕ ꯑꯃꯁꯨꯡ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯕ ꯈꯛꯇꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯖꯤꯟꯈ꯭ꯔꯕ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯅꯥꯒꯥ ꯇꯔꯨꯛ ꯍꯥꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯀꯌꯥ ꯊꯣꯔꯛꯂꯦ꯫ ꯍꯧꯈꯤꯕ ꯃꯦ 13ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯠꯂꯦꯟ ꯑꯃꯁꯨꯡ ꯀꯣꯠꯖꯤꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔ ꯑꯍꯨꯝ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯑꯍꯨꯝꯅ ꯇꯝꯊꯤꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯀꯨꯀꯤ ꯈꯨꯜꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯄꯥꯁꯇꯔ ꯑꯅꯤ ꯌꯥꯎꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯑꯗꯨ ꯍꯥꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯀꯌꯥ ꯊꯣꯔꯛꯂꯦ꯫ UNC ꯌꯥꯎꯅ ꯅꯥꯒꯥ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯀꯨꯀꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥ 19 ꯐꯥꯔꯒ KNFPꯗ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 12 ꯊꯥꯗꯣꯔꯛꯈ꯭ꯔꯒ 3ꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ KNFPꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯑꯁꯤꯗ ꯗꯤꯄꯨꯇꯤ CM ꯑꯣꯏꯔꯤꯕ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯒꯤ ꯃꯄꯨꯔꯣꯏꯕ ꯁꯥꯏꯃꯤꯟꯊꯥꯡ ꯀꯤꯞꯖꯦꯟ ꯑꯣꯏꯕꯅ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯀꯌꯥꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯀꯨꯀꯤ ꯀꯁꯇꯗꯤꯗ ꯅꯥꯒꯥ ꯇꯔꯨꯛ ꯑꯗꯨ ꯂꯩꯇꯦ, ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏ ꯐꯥꯈꯤ ꯍꯥꯏꯕꯒꯤ ꯅꯣꯂꯦꯖ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ UNC ꯌꯥꯎꯅ ꯅꯥꯒꯥ ꯕꯣꯗꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯈ꯭ꯔꯕ ꯅꯥꯒꯥ ꯇꯔꯨꯛ ꯑꯗꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯌꯥꯎꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯆꯦ ꯊꯥꯗꯨꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯄꯣꯁꯠ ꯑꯃꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯒꯤ ꯃꯄꯨꯔꯣꯏꯕ KNFPꯒꯤ ꯆꯦꯌꯔꯃꯦꯟ ꯁꯥꯏꯃꯤꯟꯊꯥꯡ ꯀꯤꯞꯖꯦꯟ ꯑꯦꯂꯥꯏꯁ ꯊꯥꯡꯕꯣꯏ ꯑꯁꯤ ꯍꯧꯈꯤꯕ ꯃꯦ 18ꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛꯇꯗ ꯅꯥꯒꯥ ꯍꯣꯁꯇꯦꯖ ꯇꯔꯨꯛ ꯑꯗꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯁꯤꯂꯣꯡꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ DGPꯗ ꯃꯔꯥꯜ ꯌꯥꯖꯕ ꯆꯠꯈ꯭ꯔꯦ꯫ ꯃꯤꯍꯥꯠ ꯑꯗꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯕꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯊꯥꯒꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯄꯥꯎ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯄ꯭ꯔꯦꯁꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯨꯀꯦꯁ ꯁꯤꯡꯍꯅ ꯃꯅꯤꯄꯨꯔꯒꯤ DGP ꯑꯣꯏꯔꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ DGP ꯑꯣꯏꯔꯤꯕ ꯔꯥꯖꯤꯕ ꯁꯤꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯀꯦꯕꯤꯅꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠ ꯇꯧꯔꯛꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯅꯧꯕ DGP ꯑꯣꯏꯅ AGMUTꯒꯤ ꯀꯦꯗꯔ ꯃꯨꯀꯦꯁ ꯁꯤꯡ IPS ꯆꯍꯤ 3ꯒꯤ ꯑꯣꯏꯅ ꯏꯟꯇꯔ ꯀꯦꯗꯔ ꯗꯤꯄꯨꯇꯦꯁꯟꯗ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯍꯧꯈꯤꯕ ꯃꯦ 18ꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯂꯣꯟ ꯋꯥꯏꯐꯩꯗꯒꯤ ꯐꯥꯈꯤꯕ ꯅꯥꯒꯥ ꯇꯔꯨꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯆꯥꯕ ꯄꯥꯎ ꯂꯩꯇ꯭ꯔꯤ꯫ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯛꯅꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯑꯄꯤꯜ ꯇꯧꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜꯗ NCCꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ NCC ꯑꯦꯛꯇꯥ ꯀꯞ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯅꯕ ꯂꯦꯞꯇꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ꯫ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯒ꯭ꯔꯥꯎꯟꯗ ꯑꯊꯨꯕꯗ ꯊꯥꯗꯣꯛꯄꯤꯔꯛꯎ, ꯀꯔꯤꯒꯨꯝꯕ ꯂꯥꯟꯅ ꯂꯧꯅꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯃꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫
Amaramda National Highwaysingda gari kaya panduna leiriba asi athubada hangdoknaba leingaki maikaidagi yamna kanna honari haiki. Manipur yauna state taragi Rajya Sabhagi Mikhal June taragani panda pangthoklagani. Manipur yauna leba asigi state taragi Rajya Sabhagi member kunga marigi office paibagi tam asi chahi asigi June July 2026 fawbagi manungda loire maram aduna hariba state sing asigi Rajya Sabhagi MP gi Mikhal asi mathang tha June taragani panda pangthoklagani haina Election Commission of India gi maikaidagi cherol thokre. Cherol asina makha tana haribadi Mikhal asigi damak June Wanda notification issue tawgani. Mikhal asigi damak nomination file tawbagi aroiba matamna June nipani. Scrutiny na June mapan mirep che lauthokpagi aroiba numitna June taraga mathoini aduga Mikhal na June taraga nipan gi ayuk pung mapan dagi nungthil pung mari fawba pangthokani. Bot masing thibagi thabaksu numit asigi pung manga dagi hawgani. Election process asi June kun fawbagi manungda loishingani. ECI gi cherol asina makha tana haribana Andhra Pradesh ki Rajya Sabha ki MP Mari, Gujarat ki Rajya Sabha ki MP Mari, Jharkhand ki Rajya Sabha ki MP Ani, Madhya Pradesh ki Rajya Sabha ki MP Ahum, Manipur ki Rajya Sabha ki MP Ama, Meghalaya ki Rajya Sabha ki MP Ama, amasung Rajasthan ki Rajya Sabha ki MP Ahum gi tam asi mathang tha June kunga mathoida loire. Arunachal Pradesh ki oina hojik leiriba Rajya Sabha ki MP amakak leiriba sigi tam asi June kunga humdoi Karnataka gi leiriba Rajya Sabha ki MP Mari gi tam na June kunga manga aduga Mizoram gi oina leiriba Rajya Sabha ki MP amagi tam asina July taraga mapanda loire hariba state taragi MP kunga mari gi Mikhal asi June taraga nipanda nongmatada pangthokadabani hari. Official oina hojik fawbagi oina fakiba miyoi amata Sire Haina lauthokpa amadi fangba leitri adubu fakiba sing hinglamgani haibadi kananasu thajanadre adubu police ke official oiba report adudi miyam nangai minasi. Chahi ahum helaklaba irang asi namthabagi mingda tampaklamda operation chatharabasu chingdadi free thari. Sanjoy Lamdam asida hojik thokliba chahi ahum helaba irang asi namthabagi mingda security force na tampaki mafam kayada Pak Sanathi humbagi thabak kaya chathaduna khulai kaya fagali aduga chingi lamda free thaduna thamli asiguma kaya asi leibana thokliba irang asi ngasi faba waroshin amata purakpa ngamdri haina luk manga gi convener su oiriba Sanjoy Sorokhaibam na phongdokre. Luk manga na sinduna ngasi Takil Khongmal maning leikaida tronglaubi mihat ki mayokta pangthokiba wakan mifam amaga mari lainana Sorokhaibam Sanjoy na wafam asi phongdokladuna makhata na haikibada central government na lamdam asigi miyam otpa yaba otlaba fawba miyam khangba yaba khangde adubu ngasi khangba ngambagi thauna leitre lamdam asi kannaba honabada aikhoigi ithau tarakpa maramna lamdam asi kannabada honabada sahing chaba nongsagi matau lauduna leiba asi ngakani India government na lamdam asida chathariba proxy war asi kudakta lepkadabani. Manipurdagi yellow fruit sing asi muthanaba honabada Kuki militant sing bu khulai oina sijinariba si kudakta lepkadabani. Central Lengangna fonga chatharakliba genocide asida Manipur Lengangna karishu tawba ngamdana yengduna leiri haina pendaba phongdokladuna micham miyam fajinduna thamliba sing thadoknaba honabada state government na chawba thodang lawfam thoi karigumba Fajinkhiba micham sing adu athubada thadoknaba honadrabadi miyamna horakpa ihau singda tholakpa fafatagi thodang pumba lenga asina pugadabani haiki. Mifam aduda saruk yakiba Pungsumbam Laikai Women Welfare Association gi General Secretary Naurem Thoi Bilaimana haikibada Kuki militant singna tronglawbida leiba yum amada bom kapsenduna pikliba angang ani hatkibagi achumba langla langjil puthokpa ngamdana leiriba si pende micham miyam ngak sainaba thamliba yamlaba central force singna micham miyam ngakpagi mahuta nakalamada tongsinduna leiri miyam ngakpa ngamdraba central force sing Manipurdagi lauthokpikro aikhoigi leiba aikhoina ngakcharage lenga asina su miyam ngak senba ngamloidaba oirabadi fam thadokpiro mapalamdagi narolda changsilakiba Kuki militant singna miyam hatpadu yengduna leirabadi khoisaunaraba miyamna luchingba singi mathakta horakpa ihogi matam ngaibiganu haina phongdokhi. Ngasigi wakat mifam aduda micham miyamgi punsi kalu su lauthou central government gi thausil yaningde haina thaba placard sing sizinakhi. Miyamna ban blockade ki khongjang changsin bagi mahuta leiriba issue sing lenga ka wari sanaduna waroishin puraknaba honaminachi chief minister lamdam asida thokliba thoaningdaba thawdo wathok singa mari lainana miyamna ban amasung blockade ki khongjang changsin bagi mahuta lenga ka wari watai sanaduna waroishin puraknaba honasi ban amasung blockade na semilon da chauna kaiba piri maruoina nongmagi su nomlaga chari bada hena masigi chaitheng phangli haina ngasi Imphal West ki akha mayaida Nambul Tural gi mathakta saba RCC bridge ama sangabagi Thoramda Chief Minister Yumnam Khemchana phongdokre mangna makhata na haikibada miyamna lengakta pendabadagi ban amasung blockade ki khongjang changsin bana miyamda semilon gi oiba awaba kaya mayoknai
ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯊꯝꯅꯕ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯍꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄꯒ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯅꯤꯔꯛ ꯍꯟꯅ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔꯗ ꯆꯠꯈꯤ ꯑꯗꯨꯒ ꯑꯀꯣꯟꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨꯅ ꯕꯥꯏ ꯔꯣꯗꯇ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ, ꯄꯥꯏꯇꯦ, ꯃꯥꯔ ꯑꯃꯁꯨꯡ ꯃꯩꯇꯩ ꯒ꯭ꯔꯨꯞꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒ ꯏꯟꯇꯔꯦꯛꯁꯟ ꯄꯥꯡꯊꯣꯛꯈꯤ, ꯂꯣꯏꯅꯅ ꯒ꯭ꯔꯥꯁ ꯔꯨꯠ ꯂꯦꯚꯦꯜꯗꯒꯤ ꯍꯧꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯔꯣꯡꯂꯥꯎꯕꯤꯗ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯑꯉꯥꯡ 2 ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯕꯟ ꯑꯃꯁꯨꯡ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯀꯌꯥ ꯄꯤꯈꯤ꯫ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯇ ꯑꯁꯥꯎꯕ ꯑꯃꯁꯨꯡ ꯄꯦꯟꯗꯕ ꯂꯩꯔꯕꯁꯨ ꯏꯁꯨꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯇꯥꯅ ꯈꯟꯅ ꯅꯩꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ, ꯌꯥꯔꯤꯃꯈꯩ ꯃꯤꯌꯥꯝꯗ ꯑꯄꯟꯕ ꯑꯌꯦꯠꯄ ꯄꯤꯗꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤꯕ ꯄꯣꯁꯠ ꯑꯃꯗ ꯍꯥꯏꯔꯤꯕꯅ ꯑꯈꯥꯝ ꯂꯩꯀꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯅꯧꯅ ꯁꯥꯕ ꯊꯣꯡ ꯑꯃ ꯁꯪꯒꯥꯈꯤꯕ ꯑꯁꯤꯅ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯀꯅꯦꯛꯇꯤꯕꯤꯇꯤ ꯐꯒꯠꯂꯒꯅꯤ, ꯃꯤꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯃꯁꯨꯡ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯌꯥꯎꯅ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠꯁꯤꯡꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯔꯒꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯚꯝ ꯑꯁꯤ ꯍꯦꯟꯅ ꯐꯒꯠꯂꯛꯅꯕ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯂꯤ, ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯝꯁꯥꯡ ꯏꯁ꯭ꯠꯁꯤꯒꯤ MLA ꯁꯥꯂꯥꯝ ꯔꯥꯖꯤꯟꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫